Sangai Festival gi saruk ama oina lamboi khongnang khongda pangthokliba festival asida hangdokliba stall singi manungda saruk khara ngarang ahing tektharakbadagi amanga ta thokre thawdok thokphumdagi phangba pawgi matung inadi ngarang ahing pung 12 makhairom tarakpa matamda hairiba stall gi saruk sing ado tektharakibani mafam aduda ahing yarektuna leiba nupi ani tektharakiba stall gi saruk sing aduna nanki adum oinamak aso open di yaukidi hairi Paobilai makha tarduna hai stall gi saruk ado maruaina Manipur government ki department singi stall kul gi mathakta hang mafamni stall sing ado punna mando ki maungda saraba structure amagi manungda leibani hairiba stall sing ado gi makhong sing ado ukhul tawduna section dana sabadagi thokibani hai lana stall phamni bamioi singna phongdorokpada mafam aduda sariba stall sing ado section dana pangsada sajinbagi maungda saba oibana phaidharakpa septharakpa kaya su yaure masina khodong thiba thorakpa yabagi akiba su poknare Festival asida mi tindabadagi deposit phawa mangbagi phibamda leiringai serak asida aso open thorakpa yaurabadi kanana daita laugidori haina phongdoknarakhi amaromda kokomi amadi civil society organization gi boycott marakta lengak ki akanba section thorang marak sida pangthokliba festival asigi mangani chanba numita mi tinbagi chang hengalakre panbe abdi lengak ki achobo senpham thadaduna pangthokliba festival ase khuntak lansibagi phibam ama oibada natana ticket kakpagi chang yamna nemthakibadagi festival ase changmada ticket free ohenkhibani ngasi festival asigi mangani chanba numita hapta kangjibungi oina mi tinbagi chang mamangi numit singa yengnabada hengalakpa thengnakhi stall singsu khara makhaidi hangdoknabagi chang hengatpa thengnare lamboi khongnang khongi oina su mamang chehi ge yengnabada asukki matik nemlagasu mamangi numit singa yengnabada mi tinbagi chang hengalakhi stall hangdaba kaya yauru su hangdoknarakpagi chang su hengalakhi aroibada Paobilai news reader gi video bi yengbiri khudingma puthagatsari